Paushadempum Uibamar Uipaukara update Tauxari. Lieutenant General Retier Anil Sawan Matangi Chief of Defense Staff Hapre. Government Lieutenant General Anil Sawan Retier PVSM UYSM AVSM SMBSM Bo Matangi Chief of Defense Staff CDS Hapnadabo Warib Logre. Pamasim Hagna Fiber Mitaki Makatabo orders Doctor for Magna Department of Military Affairs Government of India Secretary Wanasutava Pogane. Sahini Furum and Tabak Tower Lieutenant General Anil Sawan Command Staff Amasung Appointment Kapara Kre. Zaman Kashmir Amasung Notice India da Lahubasing Tangnabaki operations in the experience Kaya Amalaya Kre. Metaraga Nipal is Singapore Umfogamatoy the Tokiba Lieutenant General Anil Sawan Indian Army the 11th Korka Rifles 1981 the Commission Dauki Mark National Defense Academy Kadkwasla Amasung Indian Military Academy Deratun the Damlake Major General Ki ranked officer as na Northern Commander Marwaraba Baramola Sector the Infantry Division Ama Command Dauki Madogitung the Lieutenant General when Awano Fulta Corps Ama Command Dauki Amasung Kon the September listing and Itragama Pandaki Eastern Command General Officer Commanding in Chief Waraki Amazon Melising and Kungamatoida Sabistagi Radio Doctor for what Pamatopoke Masidanatra Mahana Director General of Military Operation Ki Tabak Yauna Marwerva Staff Appointment Kamaromasu Parake Masaki among the officer Aduna Angola the United Nations Mason Amatus Tabak Torake Magme Kuntraga Matoid Ishkani Kungamatoid Indian Army the Gitar Tauke Army the Magis Tanning Urba Sabas Kitamakta Lieutenant General Anil Sawanda Param Basis the Sava Medal, Odam Jurseva Medal, Adi Bishita Sena Medal Amazon, Basis Seva Medal PK. Makatarakwa Atoba Bauda, Pakistan Masakang the Gunmen Adik Pada Sanagimio Ama Sire. Pakistan ki Khatang Bakarasi for City the Leva, Denton Clinic Amadabasakang the Gunmen Sing the Nomai Caps in the Adik Tokibaki Science National Masire Anina Soka Panangle and Office Report Amagi Matungina Fongdogle. Police na Hikibada attackers sing Aduna Karasagi Sadar area the Labor Clinic to the Pasan Sadun Sanglaga Naway Caption than attack Sadar Kibene. Sataraki attack to the China Kimio Amasire Atografi Yonamayo Anina Sogle. Makoising to Ostan the Lahik Nabapokre. Police na the victim at Masagi Sai Kumanga Suraba. Ronil Ramon Chaukova Mioni Atoka Soklaba Miosing Atona Masagi Sai Umbodram the Suraba. Margaret Amasung Sai Umpudra Marisuraba Richard Copa Mione. Police ki World Matung in a dishook of amusing Adu Aruba Pim the Laikanari. Mahoki Mabukta no Maharu Fali, Singisif, Minister Murat Ali San Haikibada, Adekar Singadu Ato Matam the Fana Bahonaragani. Karasigi Edisnan, IGV Daki Akopa reports in Kaugre. Under the Pakistan, the Chinese nationals in Adek Tobagi Tong Sing and Galagli. April Tadasu Karachi University the Safridis Balos Liberation Army the Suicide Bombing Satakipaki Taurokta Sainagi Mu Sikibal Ikravani Sainana Balosistan the investment of Ribasi Safridis Balos Liberation Army the Akan Bamudayaning Tabole Pakistan the River Radical Islamic militant outfit keep Makidagi to attack Satai Airi Burkina Faso the Islamic militant Sangambos the Lambi Tarakamatoi Sigre Bisam Yankirom Tina Tiba Kankidre Burkina Faso the Islamic militant sing the government force in the Bosta Satakibu Loina Lambi Taragamatoi Sikre Amazon. Misam Yankai Tiba Kankidre and Lebakasiki government of Fongtoragli. Nintagaba the Mita Jadis Kambu Amna Ambosa to Satakibani. Maritan sing it agati Northern Town Zivo Tamsalipa Army escort over supply Kambu Amanihari. As in Siki Fort Matung in the government of Toba Mupaki Wakal Sendaba Satarakpa attack at Fongtoke. Lamdamatu the Jihadist crisis Amatam Sana Tola Kibakaloina, Mulising Kasi Krabani Amati Million and Yanamay Makai Tadok to Nalanzana Krabani. Lieutenant Colonel Paul Henry Sandogo Dami Pana losing the military, however, Zawari the Ku Amasatuna Lehaki Power Fighting Kiamazo. Makwe the Kumza listing any Taragamanga Hokiba, Slamist Talho, Loshal Halakani, and Amyam the Taza of Pikrabaso, Lebaga to the Makatan houses so, Hanasunabaki Taudoxing left Ribani. Burkina Faso na the Islamist militant sing Tangnabada Lieutenant Colonel Damibana isang Tona Mangsil Tatuna Lakle, Man Hokiba Sahita subject Asig Matanga, West African armies and terrorism uncertain responses cover Larigama for Wayiki. Thus the jihadist Kamuda supply convoy target the Wasi Handaki Asina Hanbanate.
India madi Japan na UN ge permanent member oiner bathangalakpa overall the support tawgani Ranel. UN Security Council da India amadi Japan na permanent member status da lain ba phukalakpa proposal da Sri Lanka ge president Ranel da aki lenga no wafom asida matam pumbada sawatkani ana tha asigi kundare leba ko nimita phongdokre. Sri Lanka ge president Ranel hauzik Japan gi andagi prime minister Shinzo Abe ge final ge thorom da saruk yana ba lairibane. Madabasita Japan ki foreign minister Yoshi Masa Hayashi ke leba ko nimita akhanana unaduna wari sanaba ki thorom amada Ranel na phongdo ki bada matam pumbada Sri Lanka gi damak Japan na mating kya pangtuna lakhe. Maramadu international over stage the Japan amadi India na UN Security Council ki permanent member oina da papai khalak liva campaign sing asada Sri Lanka na thawai aksang jawna lebakani asagi support tawgani ana president ge office ta pangto ki bumifam amadu da phongdo ki mara makata na phongdo ki bada India na matam kya ki mamang da ki Security Council ase reform tawgi mathau da ba leire an mangsin thana haiduna tala ki bane ai bo wafum asi United Nation ki body oriva permanent members na matam chana khanaba ki matam odu oire Hausa leriba permanent members sing asi kun gama thoi suba sahi chagi geopolitical realities the sunadrava habadu wairagle aike Hausa leriba United Nations Security Council ki permanent member asi mangani aduga non permanent member na lebak tarane ariba members sing asi sahi ani asi ga United Nations ki General Assembly ne mekal tawduna pangthoklaga khanbam hiu chingne Hausa leriba permanent member manga adudi Russia United Kingdom China France amasung United States na leire Lebapanga asiki makuta malemgi oiba thawdok amagi resolution lobada makoina fariba beto power sin sinapa yabagi haklai adaba hauzik leiriba contemporary global reality asiga chanadabagi damak permanent member manga asidagi hangadan bagi mathaw taba leire aina mai ke kya dagi demand tawnarakli bane hauzik India lenga asi UN Security Council gindan member permanent member oina sahi ani laigadaba aduki tangkai ama hokrabane India go na Security Council asida non permanent member oina laibagi matam asi December thapawani matam aduda laibakasna UN gi organ amu oriba sakti leiraba president gi famasi preside tawtani UN gi maru eba member oibagi khudong chaba adu leiribani auki batang jana mita UN General Assembly gi humbudara tare choba session da India gi External Affairs Minister as Joysankar na janan debate amatam haki hoiba wafam tamda duna India na matam pumbada Yen maru eba tawdang sing lawna da basem sadun leire abo wafam session adu da thamki bani Mahana makatan haki bada Security Council asige reform tawna da bagi damak multilateralism kanasu UN ki members reform tawna da bathong asina hiena yai faba amade mawang ta balek ngak purakwa ngamgari abagi support sing tawna ki tanja adu da Sri Lanka ki president Ranel ki office da ki thadorakpa serwala mada Javana thamai sena bamangi matamda Sri Lanka na Sandon gaya putadun lairing at lebak as a set melon amkana semko sakat na bagi tawang sing acting na mateng panglaki. Alin na sige wala di Japan na kulagi patawang adu yam na maru ifa amadi kaung nuroy da batabak amakagni anatagat pa pangdora kare. Nakalamrom da Iran da anti hizab ki kongjang ena kansen kre security na kongjang loy humpudra mga ayana hat kre. Iran ki tongan-tongan ba city tara ganito ihen bada awki balebak pupkan midda sa thagiba anti hijab protester singka lebak asigi lanmi singka akan bamongda mognaba amade harasuna bagi thawong sing lepta na sa taragli nibit tara ganito ni suraba mesa amidi ba police custody da si bagi maramga mari laina sa taragiba protester sa langa ki mokta khwadi ki sauna sang sinba protester moiragle laiga ga sinasu no pi na mang thana sang chelakle ba khongjang adugi mayukta akan bamongda thingna ba khongjang khongthang lepta na lokale Iran ki anti-hijab protest asida targets ki sajak Molek Mosul su khwadagi nauna protest asida support tawda duna khongjang sangsin ba yawrakre sajak asina stage da pi oibising gi ijat ngana da pagida maki masampo miyam mamang da phong da kakta tuna Iran lenga ki meukta sangsin ba khongjang adu gi video sing social media da viral oirakre haire protester sing na sangsel bi ba khongjang adu yasin na ba Iran lenga na hona bagi mauta security force sing thadok tuna Masing kang tuna tiar gas sel sing live emanation round kya kap tuna khongjang loi sing hat bagi masing hang kalagle lan missing na khongjang loi sing hat bagi video kya social media da post tawrak bagal hoina na Tehran ki security force sing abaga segi Tabriz Karas ko ya sambadi atopa city sing da namfu sasan ki lengak jathare haina media da lep tuna sai tawrakle Sangsilak liba khongjang asiba Iran ki lengak na di foreign ki vote chawna sangsilak khongjang ni almaral siba kaloina da thawang asi mahasa amini siki baka Toy na mari laina daba khongjang amoirakle laiga gasibu yadaba mi sing khara na lepa kasigi city sinda kholau kya lautun American ge
Maisnari sing na insindu na lebak asiki dharma bu sing na bagi mawak ta khongjang sing asi sangchelak pani an maral sirakle Iran lengan na lebak asda Instagram LinkedIn amasung WhatsApp five application ase mafung phana thingsin thon atopa mafal lebak sing na pau thaduk tana ba thabak ahulakrabani application ase na malem ki mapal lebak sing da sai thok tana malem ki lebak kya na Iran bazar ing da pathong kya sadali an solenga ki mai kai ki phong dorakre maruk oi bagi khongsa to South Korea ki naval ship ani senhai da yorakle South Korea ki naval ship ani ROKS Ansan Dead amasung ROKS Desyong marup obagi khongsa da senhai da thonglare hi singa tunga si da ki lakle fa thangsa damit phobagi khongsa da laki bani Korean Naval Academy ki final year cadet samagong phoga mari yauna phuna sailor samari hongputra na hi ani ado da tongla bani ana senhai da leiwa South Korean consulate janhare na thokpa cherhola mana hai he English ngani taraga mari amasung lising ani tara manga ta hana lakraba matung ta masina ROK and Cruise Training Task Group na senai da lakpa humlok subane Rear Admiral Kang Dong Guna lusingba Korean Navy Cruise Training Task Group ado Korean Naval Academy ki mari suba sahi ke Midshipman Training Program when makhoi lakpani masina asengba maritime environment ado khangana na bani hai ke makhoi na senai da leiring da Korean Navy na mari na bes sengdok bagi thabak na singba Tongan ba thabak thorum kya su ya torungani amade understand Institute of Technology and Science da India gi bapok sing da Korean Navy was Benaculture and performance when ulam gare Korean ship ani asi Korea da makhoi gi state of the art technology ka loina na sa ke bani ROKS Hasan to asi English ngani konda commission tawgi bani masi Korea gi art training ship ni pasi capacity na percent chahom ni aduga ROKS desyong na English Amaga sampan marfudara tare da commission tawkibani mas naval operation da combat ships da ammunition full fires water amasung atopa logistics support sing supply tawna bani Korean naval ships sing asi namit chamatara gi khongsata September ani da khongsala kibani mahon Indo-Pacific region da Vietnam Malaysia India Indonesia Papua New Guinea Australia New Zealand Fiji amasung US jawn lebak mafan chatkani amasung port tara da thonglugani mahoi khongsata sina Korea ga makhoi na Thongluri balibak sing aduga laina na pamari yana sesinara gane Senai Korean community lising mari amsung Korean company sanhi ki mayom ne China da restaurant mai sak pada taraga deret sire China gi Jilin province ki capital Changchun da ngasi restaurant amada mai sak pagi thawok ta mioi taraga deret sikre amsung ahom da sokre an authority sing da gi phangba pauna haire Tawdo ga ngasi namit jungba matung pung taraga ni thoi minute ni furum tabada Changchun High Tech Industrial Development Zone da thoki bane Local Fire Brigade na kanuhut aduna nong thilpung ahom phawa gi manong de mai mudhat pa thiwa amasong rescue gi thawa punamak loisin bangam ke sokla basing local hostel da admit tawre makhoi adu gi manong da film lu basing yaure thawdo ga gi matang da investigation hawre an paw gi source nam akha ta ke nakalamarom dana Colombo da jumar fu tumna sakre Sri Lanka gi capital Colombo da mi yamna kungna tawa area amada mai cha pa gi tawrok ta yum yam da marfu lafong khang tana sakre amasong Mioi chani kunrom laifam laitre ana police tagi phangpa pauna haike mai sa pagi dawdok athuk ngarang na bidang pungni fan rom tabada kota langka la leiba kazi mahwate flight sing da thoki bane fa fighter sing na amasung fa truck taraga ni thoina mai adu muthana na phona bada phung kya sangke dawdok adu da mi si bana takana sok padi yaw khide adobo amanga ta di paksa na thokre awa taraba sing community center sing da amasung worship ta fum sing da len kre haire Maisa pagi thawdok adu kamtong da thoki bano amasang thawdok adu da senpam kya yambagi malsang takre aibadu khangdok ka dabok wali ana police na haike thawdok asagi matung da laibak asagi president Ranil Wickremesinghe singhe na dakar oiba khongthang sing lokotuna awa taraba sing mateng pangna da bohonau aina secretary samhai ekanai ta khangan kre haire Ukraine gi region mari ge referendum sing da Russia da yawa pamba sing da chawna mai fa kare report Russia ki khurji makha da leiba Ukraine ge region mari da Kremlin da hafu authorities na pangthokiba referendum sing da ngarang Russia da tensin ba pamba singa chawna mai fakle ana phongdokre amasung makhoi gi territory sing adu ngakthok na ba nuclear khulai sing sinar ba yai ana Moscow na warning tawgre nongsum leibak sing referendum sing adu gi fal sing adu kaidongwai da masak khangloi haradra Ukraine amasung masi gi khongpu leibak sing na referendum sing adu bo tata mani ana yaning da ba phongdokre Zaporizhia da voter sing is at 93.11 na Russia da yaw da sawat kre khathang ba Ukraine da Moscow na 5 atopa region Korson da su elector sing is at 87.05 hen bana khongthang adu sawat kre berot fu da masing thiba loi kre Russia bu yaw separatist sing na 5 no pok thang ba
Lugansk region da mafam adugi authorities na Moscow da tension ba yabada chada 98.42 henbana board pirakre haige Moscow na fiber Donetsk region ki official sing na so board ki sada 99.23 na Russia da jawbada board pirakre haiduna mai fagle haige referendum asi pangthok liba territory sing da leiripa miyam kanbana akoi ki khunai pumba ki amasuk lenga pumba asigi ahenba biyangni aina masigi mamangda hana official sing da Delhi Vice Mayor of the Russian President Vladimir Putin haige Bosing asina asoba legal gi official sing ta lagani amasum akoi ki territory ngaktok nar particular khulai sing sinana ba Moscow gi kihan basing atuda panba oina referendum sing aduna security ki namakta fal sing chu ta lagani ana President Putin ki wagang loi Dmitry Peskov na haige Margasida Ukraine ki President Volodymyr Zelensky ngarang wasak tun haikre Moscow na pari region sing da laidiba Ukraine citizen sing bo kiev na ngaktok ni amasung referendum sing atu tat ke referendum ne Panbaya badi tha asida Ukraine ki nongfok amasung khada Russia ki force na maithi ba kya nangkhe marmadu ki Moscow ki authority adu khongpam session na President Putin na border du thuna pangthok na ba khona rakhabani aina observer sing na haire Russia na magoi ki territory ngaktok na ba afangba ufai amasung punabak sinagani ana President Putin haike wafam atuna phangdok lebadi Ukraine ki region sing adu Russia ka amatoina punsilaba patungda territory adu ba amuk han logna ba Ukraine hunar pasing ba takthok na ba Moscow na strategic nuclear khulaising sinar pa yai aibane ayang nasuknagi makhoi masamba khakta natana taba ayang nasuknagi makhoi masaba khakta na taba mana pangba nakhoida ningsingba pame karigum mathak tarabadi nuclear khulaising sinabagi Russia ki hak adu lai ana Russia ki security council ge haji deputy chairman oriba Putin gi asit ba khongloi amasuk ana ki leader Dmitry Bayret na daba pupunamita social media da haike Pentagon ki wangang loi Brigadier General Patrick Ryder na amuka an haiba kihan badu United States na haksin lawe adabu Washington bo magi nuclear ki fibam sem dipasta ki hongan bangamba amatu de haike NATO chief Jens Stoltenberg na nuclear war ama haibasi mai bak pangam loi daba musum kai dongwa da su sokna roi dabani haibasi Russia na soidana bak khanga dabani haike Russia na pipeline thugai bani aina singnari Baltic Samudra faudana Russia dagi Germany forward tingliba Russia ki Nord Stream 1 amasung 2 gas pipeline singda mafam ahumda jamna chawna fokhai bagi thoktok thokiba do Russia na tawho oigani ana kanna singnari pipeline singda attack torpa yai ana United States ki intelligence agency CIA na social khraki mamang da warning tawki haire National Gas Pipeline sing ase khudong thingai oi ana CIA ge agency singda Germany yauna European ally singda warning tawki haire Karamba matamda amasung karamba mafamda attack torpa yai habadudi agency na macha khaina haikide ana New York Times na report tawke Europe ki labak sina maru oina dingthamta da yamda darkar oiba national gas ase phangandana baki damak Russia na attack adu tawbu oigani ana yamna kana singnare Russia na tawfa natana atai kan amatana tawkani haina khanade haina European official sing haike Russia na tawbani habasi chena thajarabasu khudamdi amat laitaba maramna phongna Russia ki matakta charge tawbudi ngamdri an official sing haike Russia na pipeline da pukhai bagi thokdok thok bagi matang da Russia ki khudjarom gani hana ngang dari pamayam se Russia na apang bo wafam ni ana reject tawke samudra makha da puba pipeline da attack tawpai basi Russia na tawbang ngamgada badi oire Russia da prithibi da khwai dagi chawba spy submarine fleet chu leire madoki manung da samudra manung ki infrastructure sing thogai na bagi damak design tawba nuclear power submarine Belgorod chu yaure pagai bagi thokdok tholi basi fit chani hum forum loba mafam dani ten bamaram na driver sing na yausin bangam ba mafam ne haire Nakalamarumda na Donetsk region mafung fana capture tawdi for Ukraine da military campaign sadagi gani Putin da lanmi kaukhatki padagi Russian lising marfudrani fan Kazakhstan da CNGRE Donetsk region mafung fana capture tawdi for the special military operation makha tana sadagi gani ana Kremlin ki maike de phongdokre Kremlin ki spokesman Dmitry Peskov na haikibada self-styled Donetsk People Republic DVR asi Russia na sagarpa masi tarava anti amane English ani tara gambari ki matam dagi horga Donetsk region da leiba Russia na sagot pa Ukraine ge lanmi ka lanthing na tuna laki bane maramada da Donetsk People Republic asi makha na mafung fana leverage to bagi tangai fadaba lei ana mahang haire Ukraine nong fok tang ba Donbas region da Russia lolngang ba music police to na bagi damak tangai fadana Ukraine da military campaign asi sa thagi bani ana Russia na phong dokre Donetsk region ki tangkai am oriba Donbas region da Ukraine biha pe pun ki thong sing pak sana sa thari Adaba Ukraine amadi Western ki lebak sinadi Russia na sathar liba thawang asi M4 gel ki style da lam lausin bagi thawang da akan mamok da janing da bo lebane Russia na hanana Luhansk region asi mafung phana control tawri amadi Donbas region ki nakai amasu control tawgrabane
Donetsk region की चादा हुमफु की चांग असी चांगदी रूसिया ना कंट्रोल तौरे रूसिया ना सगोटप सेपरेटिस्ट सिंगना Donetsk समदि लुहांग्स region असिदा यूक्रेन के लानमी सिंगा इंग्लिशिंग अनि तारागा मरी की मतमदगी लांथेंगना तुना लाखिबने मतमदु रूसिया ना यूक्रेन की क्रिमिया region सु अनेक्स तौखिबने साथागिब थोंग अदु US यावना बालेमगी लेबाक क्यानादि अकन पमोंग जानिंग तबोट खिबने यूक्रेन की खाथंग लमदम की सरुक अतुदा अतोप रीजन अनि मसु ऑक्युपाइड रूसिया ना ऑक्युपाइड तौरे हरब लमदम की सरुक असिदा रेफरेंडम अमा पांगथोलगा रूसिया दा नेक्स्ट तौना बगी थवरांग सथाग्रबने अदब यूक्रेन बदी वेस्टर्न गवर्नमेंट दि पांगथोकलेबा रेफरेंडम अदु आयना जादब थौंगनी हन अकन पमोदा जानिंग तबो लेबने प्रेसिडेंट व्लादिमीर पुतिन हाइकिबदा आइकोन यूक्रेन की रीजन मरी अदुदा लेरिबा कैदोंगैदसु खक थादोक्तुना चलोय यूक्रेन नदी रूसिया असि क्रिमिनल स्टेट अमा ओइबगा लोइना लेबाक असिगी सॉवरेंटी की लेरिबा हकदो मदना होनारे आयना मराल सेरे Donetsk People Republic the Lady Mio Chada 99.2 na Russia da joint owneragi apamba uladra bot bigre Kazakhstan amadi Georgia lebak ani asi mamang the Soviet Union gi saruka moina lairambani harba lebak ani asida ambo na Russia gi mio singa do chele magoi singa do amna car bicycle natagana khona sana basu adumak yaure mio khara amadi plane tungtuna chena basu yaure Finland amadi Norway na singbagi visa 5 singa do kangphal ki lambi da car na singbada jenare मेल खरा मदी प्लेन तोंग दुना सनरी पोसई तांग बना मरम ओरग प्लेन टिकट की ममल वांग लबसु अतोम मतम द टिकट लोइथोखि बना मरम ओरग फांगना गिदे काजाख्स्तान की इंटीरियर मिनिस्टर मावत अखमेव जानोव ना की बदा अथॉरिटी सिंग की माइकै दगिदि चेंसिल लब रूसिया की मियो सिंग अदु अमुक हलापगी वाफम लाइते हारे काजाख्स्तान की प्रेसिडेंट कासिम जोरमत तोकायेव ना की गवर्नमेंट बो रूसिया ना की लेबाकता संगलपदा मतेंग पांगने मरम दे रूसिया की हुजुक वरिबा फिफम असी आशा लाइतबगुम बने हारे अरोइबद कंटेंट सिंग असिगी मरकुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनमक पदागजरी चैनल असिना दमदा कानारबदी सब्सक्राइब तविद्रिबसना सब्सक्राइब तविरम लोइनना लाइक एंड शेयर तवसु काविगनु पुनमक पो अमगहना थागजरी